Mahairoi Linthoi Ngambi Hizam amadi Fizam Hemanjit ki case asi CBI da sinaduna akan mamong da tigatli. Mahairoi ani asigi langla langjil atubada khangalakna ba CBI da taksilagani haina Chief Minister Nongthuman Birin na House thamkhrei. Wafam masing asi ayuk jathakiba Assembly mifam da opposition gi MLA K Ranjit na Pukhalakiba calling attention amagi pawkhom moina Chief Minister Nongthuman Birin na House thamkhibani. Mamang chahi gi July Taruk tagi thiba khangdana leirakliba Mahairoi Linthoi Ngambi Hizam amadi Fizam Hemanjit ki langla langjil puthokpiyo amadi Mahairoi ani asigi khudam changdam oiba yaba polam sing imung manungda sinabiyu haina sugunu asigi MLA K Ranjit na calling attention motion oina pukhalaki calling attention adugi pawkhum piraduna Chief Minister Nongthuman Birin hai housing lamda masda thokliba irang asigi manungda khwaidagi nungaitaba thodok singi manungda Mahairoi Linthoi Ngambi Hizam amadi Fizam Hemanjit ki thodok asisu amani thodok asi yamna thamoi kaiba amani thodok asigi matang da state lengakna case asi paibada khudong chadaba khara leibadagi case asi CBI da sinabani thogdo dugi matang da minor ani yauna miyoi taruk fare Mahairoi ani asina pairamba mobile na chingba polam khara fanglei Mahairoi ani asigi imung manung na taliba dimana asi maram chaba mani case asi hauja huji kupna tigatliba ama oibana masigi matang da kupna khanaba maram chadabra haina khali thogdo asi state lengakna su yamna lumna lawri case asigi asengba langla langjil thidokna ba CBI da state lengakna taksilli makata na su taksin kigani loina na Mahairoi ani asigi khudam changdam oiba ba polam sing puthokna ba CBI da taksilli haina Chief Minister Nongthuman Birin na House thamki case ki status 31/12/2023 the charge sheet frame tawkhre sa aduga October ki tang 13 sida master plan haiba tai angang ani si hat pa sida master plan oiba head oiba haiba tare paulun mang haiba ama Pune dagi phare haiduna madugi khabar du sar ai yaujare sida khabar sida am chawnu su yawra sa charge sheet case ama crime ama chenaba kan sar charge sheet ama frame to busni khwai maru ursi adu charge sheet se ngsi tha tare nipan changchale December gi aroi ba tang 38 dani ngasi August ki tang tare ni sa adu sidai sida khoi gi achum aran ama maduna te sar ai khangi khoi gi custody adi court la iba khotpa karai hongang ba ya da ba sar constitution na loina piri bungal tani ya bana se ya da bana se adom da ai thamjaroi sa aina haijaning di thani pan changchale sar se thaga khiba master plan madu chenaba master plan yaw person to fare the honorable chief minister na hujik thambi ba kanda boina pairam ba pot chai khara su recover to bogi pot adoi thak to bau yorobani na adu orgadi soidana hat siraba thawa yawdroba hakchang ani do soidana mafam sida phummi habise sa khangpham thoena I lowe state ki makha da CBI se leitragasu Minister of Home Affairs ki makha da leibani na honorable chief minister na sigi case gi matang si telephone do orasu second am da dum confirmation lobi ba ya pot ne ba ina thamjari se aduna thani pan phajal aba master plan mastermind mi pharaba adagi hairi ba angang singduna pairam ba pot chai kari kari recovery to ba yaure hairabani na moigi dead body se masi loin adi saru machet am to orsu phangan bi hari se masi phangan bam thoi aduna masi hujik up to date kari lege haibum thambiu sa hujiki moi charge sheet phok thagalabani case am seriously lowe CBI na su am seriously lowe charge sheet thagalabani madugi punishment pinana ba sabsaba marale basing punishment pinana ba dusukanna koi taksalli honari adubo agency mana paibani na akona alaitana haibusu yabana te sir adubo koi kanna taksalli hujiki leige drabdugi kainom ta worsu fangalaga alamanda sanabigi oina sinasi haibusu taksalli aduna अखोगी स्टेट की इनकन्वीनियंट लेबदगी CBI गुम्बा ख्वाइदगी अचौबा एजेंसी अमदा सिनजबनी करिगुम खरदी सोइदन पॉजिटिवली तोरकनी ना इथाजब लेजा फम दु मतंग मचेत फी मचेत अम तोरसु फंगबा याबा अदु बावगी पावलोबी बसिंग अमरोइद्राबा CBI की नथि गलगा पाइ गरबा मतम अइना कमाय हाइदु न CBI बसि होम मिनिस्टर Home Affairs ki makha da leibani aduda honorable chief minister na angiraga phi machet am to su pi basi yaroi dra ai taksan jage ba madu CBI da taksan jage madu gi phangna bdo taksan ge ba sigi mawong si sarkar sida CBI da praja na thaja ba thamam go mande